Water Amusement Park Sangakhre, Lainga ki mihut singa kuki MLA amadi, CSO singa wari sanaduna, yanaba purakna bahona re, Chief Minister. Pawasi, ngasinong tilfong kiba pandam paw siya dagi lokhat savane. Lupa crore ni food sang nasa kiba Manipur gi ahan ba Water Amusement Park, ngasi Chief Minister nong thongbam biren na Sangakhre. Kumjali singa maga chamapan hompuga mathoy gi matungda, changsilak pa singbo, illegal immigrant haibani haibadu, kuki silinaw sing nasu, wakal taba huraklay. Manipur de ing tapan zilang na ba lainga ki mihut singa kuki MLA amadi CSO singa wari sana duna yana ba purang na ba ang batak ta hona re amana mabu ikai khum na duna chawkhat khongthang da thong manara ba khakta da nungsi sana na hingmina ba oithokani haina Chief Minister N Biren na phongdokre wafam asi Manipur Tourism Department na sinduna Imphal East District ki manungsan ba awang posang bam gi thengu chingjil da sari ba amusement park sanga ba gi thoram da Chief Minister na phongdokhiba nei Thauram madu da Rajya Sabha ki MP election basana jauba lainga ki minister MLA sing yauna tongan ba department ki makok thongbo official sing su saruk yakhe Thauram madu ga mari leina na Chief Minister N Biren hai lamdam asigi yellow phurup singi marakta laidi ba khena ba wakhalon sing ase aikhoi punna khana duna pumna makna yana ba lambi amada changsin ba mathau tai Manipur da tangdu leita ba hanjilak pagi mami tamna ta ba horagle kuki silinaw sing su haujikti wakhal ta ba horagle Illegal immigrant haidi basing asi Manipur da kumjal lising amaga chamapan hompuga mathoy gi matungda sangsilakpa kangbu aduni haiba makhoi sukhang ba horaklei laibak asagi Prime Minister amadi Union Home Minister gi maikei da gisu Manipur da ingtapa hanjilang na ba lepta na honare state laingang na su MLA sing thaduna kuki MLA sing amadi CSO sing ga wari sana duna yana ba purang na ba angamba thakta honare masida natana hill areas committee gi members sing na su state asida ingtapa purang na ba angamba thaudang lawre Mahang na makata raduna Manipur gi singi mafam singda sathok chasin tawbada khudong sana ba haiduna anauba pawan hans helicopter amasu yawraklei atopa magasu athuba matamda yawraklaga nei laingang na paikhali ba chawkhat thorang sing ase tampa khakta da midyang thamduna paikhat panate chingi tongan ba mafam singda su punna lupa crore nifuga humdoi henbagi senfam thada duna amusement park sing semgaliva nei masigi saruk ama waina tamai assembly constituency da su Lupa crore kun sang na sagada ba amusement park semgat le amana mabu ikai khumda duna chawkhat khongthang da thong manara ba khakta da nungsi sana na hingmina ba oithokani hai khe loina na awang posang bamgi manungsan ba mafam da Unity Mall haina mingthon ba crore chamaga nifu taruk lomgi mall ama saraga nei mall asida Manipur da leiriba yellow phurup khuding makke pothok singsu phangan ga nei masigi mathakta miyoi lising ani rom chanba convention center amasu sana ba thaurang taure Nahasing amadi tunggi mirol da thaksi kasi khangna ahal laman masak khangna chatpa khunai ama oithongna bohona badang aikhoi khuding mangna thaudang lawmin na ba Chief Minister na tilliba miyam da apel su tawkhe